ꯑꯗꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯀꯩꯐꯥꯒꯤ ꯐꯣꯟꯗ ꯀꯣꯜ ꯑꯃ ꯂꯥꯛꯄꯗꯨꯗ ꯀꯅꯥꯅꯣ ꯍꯥꯏꯅ ꯌꯦꯡꯉꯤ꯫ ꯀꯩꯐꯥ ꯐꯣꯟ ꯑꯗꯨ ꯄꯥꯏꯈꯠꯇꯨꯅ "ꯍꯜꯂꯣ ꯚꯥꯏ, ꯍꯥꯎ, ꯑꯩꯅ ꯅꯣꯡꯃꯥꯏꯖꯤꯡꯁꯤꯗ ꯅꯣꯏ ꯀꯩꯅꯣꯒ ꯇꯧꯔꯒ ꯆꯥꯛ ꯆꯥꯁꯦ ꯍꯥꯏꯕꯗꯣ ꯁꯪꯉꯣꯏ ꯀꯥꯏꯅ ꯑꯃꯨꯛ ꯍꯥꯏꯔꯛꯇꯣꯏꯔꯕ? ꯑꯩꯈꯣꯏꯒꯁꯨ ꯁꯛꯈꯪ ꯃꯥꯏꯈꯪꯅꯖꯒꯦꯗꯅ꯫ ꯍꯣꯏꯅꯦ, ꯑꯗꯣ ꯑꯩ ꯑꯔꯨꯕ ꯊꯕꯛ ꯂꯩꯕ꯭ꯔꯥ ꯍꯥꯟꯅ ꯑꯝꯇ ꯍꯪꯉꯛꯈꯤꯒꯦ, ꯑꯗꯨꯒ ꯍꯣꯔꯦꯟ ꯄꯥꯎ ꯐꯥꯎꯅꯔꯁꯤꯀꯣ꯫ ꯍꯣꯏ ꯍꯣꯏ, ꯑꯗꯣ ꯑꯩꯗꯤ ꯌꯥꯔꯦꯅ ꯂꯧꯔꯕꯅꯤꯀꯣ꯫ ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯐꯣꯟꯗꯨ ꯊꯝꯈ꯭ꯔꯦ꯫ ꯔꯠꯅꯥꯅ ꯑꯃꯨꯛ "ꯀꯅꯥꯅꯣ ꯑꯃꯨꯛ ꯇꯧꯔꯛꯏꯗꯨꯅ? ꯒꯥꯔꯤ ꯊꯧꯔꯤꯉꯩ ꯈꯣꯠꯂꯤꯉꯩꯗꯗꯤꯅꯦ ꯐꯣꯟꯗꯣ ꯄꯥꯏꯒꯅꯨꯅꯦ꯫ ꯑꯔꯨꯕ ꯑꯣꯏꯔꯝꯒꯗ꯭ꯔꯅ ꯄꯥꯏꯕꯅꯦ, ꯖꯣꯟꯁꯟ ꯏꯃꯥ꯫ ꯑꯗꯨꯅ ꯑꯃꯨꯛ ꯀꯔꯝ ꯀꯥꯟꯗꯒꯤ ꯍꯣꯠꯆꯤꯟꯗꯅ ꯄꯨꯜꯂꯝꯃꯤꯅꯣ? ꯀꯩꯁꯥꯝꯄꯥꯠꯇꯒꯤꯗꯣ ꯅꯠꯇ꯭ꯔꯣ? ꯃꯌꯥꯡ ꯏꯀꯪ ꯍꯦꯛ ꯀꯪꯂꯗꯅ ꯅꯤꯁꯥ ꯄꯁꯥꯒꯅꯦ ꯌꯥꯝ ꯁꯤꯖꯤꯟꯅꯔꯝꯗꯧ ꯃꯥꯜꯂꯤꯀꯣ꯫ ꯈꯥꯏꯗꯩꯅꯣꯗ, ꯑꯩꯈꯣꯏ ꯃꯥꯁꯤꯅ ꯑꯣꯟꯊꯣꯛꯄ ꯃꯤ ꯐꯥꯔꯃꯥꯁꯤ ꯐꯝꯗꯅ ꯂꯩꯔꯤꯅꯦ꯫ ꯃꯌꯥꯡ ꯀꯪꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯅꯤꯁꯥ ꯁꯤꯖꯤꯟꯅꯕꯅꯦ ꯍꯥꯏꯔꯗꯤ ꯅꯠꯇꯦꯕ, ꯃꯇ꯭ꯔꯪ ꯃꯁꯜ ꯀꯥꯔꯤꯕꯁꯤꯡꯗꯣ ꯑꯗꯨꯁꯨ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕ ꯌꯥꯎꯔꯤꯅꯤ꯫ ꯈꯪꯗꯦꯗ, ꯃꯁꯛꯇꯣ ꯑꯩꯗꯤ ꯄꯪꯆꯤꯡꯗ ꯆꯤꯡꯅꯩ꯫ ꯍꯣ, ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇꯣ ꯃꯣꯏꯗ ꯆꯥꯛ ꯆꯥꯁꯦ ꯂꯥꯛꯑꯣ ꯁꯤꯅꯤꯗꯅ꯫ ꯊꯛꯄꯤ ꯆꯥꯕꯤꯁꯦ ꯑꯩꯗꯤ ꯀꯌꯥ ꯄꯥꯝꯗꯦꯀꯣ ꯏꯕꯨꯡꯉꯣ꯫ ꯅꯍꯥꯟ ꯅꯣꯡꯃ ꯀꯩꯊꯦꯜꯗ ꯊꯦꯡꯅꯕꯅꯤ, ꯑꯗ ꯑꯩ ꯂꯨꯍꯣꯡꯕꯒꯤ ꯕꯥꯔꯇꯣꯟ ꯇꯧꯔꯛꯇꯦꯅ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯕꯅꯤ꯫ ꯑꯗꯨꯗ ꯅꯣꯡꯃ ꯁꯛ ꯈꯪꯅꯕ ꯑꯣꯏꯅ ꯆꯥꯛ ꯆꯥꯁꯦ ꯍꯥꯏꯅꯈꯤꯕꯅꯤ꯫ ꯑꯗꯨꯒꯤ ꯏꯆꯝ ꯆꯝꯅ ꯍꯥꯏꯔꯛꯄ ꯑꯣꯏꯔꯤꯅꯤꯗ꯫ ꯏꯕꯦꯝꯃꯁꯨ ꯌꯥꯎꯒꯗꯕ꯭ꯔꯅꯍꯦ? ꯃꯥꯒꯤ ꯑꯆꯤꯟꯕ ꯊꯕꯛ ꯂꯩꯇ꯭ꯔꯒꯗꯤ ꯉꯥꯏꯍꯥꯛ ꯆꯠꯇ꯭ꯔꯗꯤ꯫ ꯏꯕꯦꯝꯃ ꯌꯥꯎꯔꯗꯤꯅꯦ ꯆꯠꯂꯨ, ꯃꯥ ꯌꯥꯎꯗ꯭ꯔꯒꯗꯤꯅꯦ ꯆꯠꯄꯒꯤ ꯃꯊꯧ ꯇꯥꯗꯦꯀꯣ꯫ ꯌꯥꯡꯒꯣꯏꯁꯅꯥ ꯇꯞꯂꯞꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯑꯌꯨꯛꯇꯗꯤ ꯊꯣꯏꯗꯣꯛꯄ ꯊꯕꯛ ꯂꯩꯇꯦꯌꯦ, ꯅꯨꯡꯊꯤꯜ ꯄꯨꯡ 2ꯗꯗꯤ ꯃꯤꯇꯤꯡ ꯑꯃꯗꯤ ꯂꯩꯕꯅꯤ꯫ ꯔꯠꯅꯥꯅ ꯑꯃꯨꯛ "ꯐꯔꯦ, ꯏꯃꯧ ꯆꯠꯂꯗꯤꯅꯦ ꯆꯥꯕꯗꯪ ꯑꯣꯏꯔꯅꯤ, ꯊꯛꯄꯗꯤ ꯌꯥꯎꯔꯔꯣꯏꯗꯅ"꯫ ꯔꯠꯅꯥꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯃꯌꯥꯝꯗꯣ ꯃꯌꯨꯝ ꯌꯧꯔꯛꯂꯦ꯫ ꯒꯥꯔꯤꯗꯨ ꯊꯧꯖꯤꯜꯂꯛꯂꯦ꯫ ꯃꯥꯡꯒꯣꯜꯗ ꯐꯝꯗꯨꯅ ꯂꯩꯔꯝꯕ ꯍꯤꯌꯥꯏꯁꯅꯥꯗꯨ ꯄ꯭ꯔꯞ ꯀꯨꯝꯃꯛꯇꯨꯅ ꯆꯪꯁꯤꯜꯂꯦ꯫ "ꯀꯩꯗꯧꯔꯦ? ꯕꯨꯠ ꯎꯕꯗꯧꯅ ꯆꯦꯟꯁꯤꯜꯂꯛꯏꯁꯤꯅ?" "ꯂꯟꯍꯣꯏꯒꯤ ꯃꯃꯥꯗꯣ ꯉꯁꯤ ꯊꯤꯜꯂꯨꯔ ꯃꯥꯜꯂꯦ꯫ ꯉꯁꯥꯏꯗꯒꯤ ꯐꯣꯟꯗ ꯊꯦꯝꯕꯗꯅꯦ ꯑꯩ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯦ꯫ ꯉꯥꯏꯍꯥꯛ ꯆꯠꯀꯗꯕꯁꯨ ꯃꯅꯦꯗꯣ ꯌꯥꯝ ꯇꯜꯂꯤ, ꯅꯨꯡꯁꯨ ꯅꯨꯡꯉꯥꯏꯇꯦ ꯇꯧꯔꯤꯁꯦ"꯫ ꯐꯅꯕꯅꯤꯅꯦ ꯃꯐꯝꯗꯨꯗ ꯊꯝꯈ꯭ꯔꯤꯗꯣ꯫ ꯅꯨꯡꯉꯥꯏꯕꯩꯕꯨꯗꯤ ꯀꯅꯥꯅ ꯅꯨꯡꯉꯥꯏꯕ ꯍꯧꯅꯒꯦꯗꯣ? ꯑꯩꯈꯣꯏꯅ ꯐꯥꯎ ꯑꯁꯨꯛ ꯅꯨꯡꯉꯥꯏꯇ꯭ꯔꯒꯕꯨ꯫ ꯑꯗꯨꯕꯨꯅꯦ ꯄꯨꯛꯅꯤꯡ ꯁꯣꯟꯊꯒꯅꯣꯅ ꯍꯥꯏꯀꯣ꯫ ꯑꯗꯨꯕꯨꯗꯤ ꯑꯩꯁꯨ ꯍꯥꯏꯈꯤ, ꯑꯗꯨꯏꯁꯨ ꯈꯪꯗꯦꯗ, ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ꯫ ꯂꯥꯛꯑꯣ, ꯑꯗꯨꯗꯅꯦ ꯋꯥꯈꯜ ꯊꯥꯗꯔ ꯂꯩꯔꯅꯨ꯫ ꯆꯥꯛ ꯆꯥꯊꯣꯛꯑꯒ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕ ꯇꯧꯁꯤ꯫ ꯑꯁꯨꯝꯅ ꯏꯃꯨꯡꯗ ꯆꯪꯂꯛꯂꯦ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯉꯁꯤꯗꯨ ꯅꯨꯃꯤꯠ ꯐꯩ ꯍꯥꯏꯗꯅ ꯇꯝꯐꯥꯕꯨ ꯊꯤꯜꯂꯨꯔꯕꯅꯤ꯫ ꯃꯌꯨꯝ ꯍꯜꯂꯛꯑꯝꯗꯥꯏꯗꯨ ꯂꯟꯊꯣꯏ ꯌꯥꯝꯅ ꯀꯞꯂꯤ꯫ ꯃꯃꯥ ꯂꯩꯍꯧꯔꯅꯤ ꯈꯟꯕꯗꯅꯤ ꯃꯥꯅ ꯑꯁꯨꯝꯅ ꯀꯞꯂꯤꯕ꯫ ꯆꯤꯡꯂꯦꯝꯕꯅ ꯐꯅ ꯊꯦꯝꯂꯕꯁꯨ ꯀꯞꯄꯗꯤ ꯁꯨꯡꯂꯦꯞ ꯂꯦꯞꯄꯨ ꯌꯥꯈꯤꯗ꯭ꯔꯦ꯫ ꯂꯣꯏꯖꯤꯡꯁꯨ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯅꯨꯡꯉꯥꯏꯇꯕꯗꯤ ꯐꯥꯎꯔꯤꯕꯅꯤ, ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯍꯥꯏꯗ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯕꯗ ꯇꯥꯔꯤ꯫ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯃꯃꯥꯅ ꯂꯩꯔꯝꯕ ꯀꯥ ꯑꯗꯨꯗ ꯆꯪꯈ꯭ꯔꯒ ꯀꯞꯇꯨꯅ ꯂꯩꯈꯤ꯫ ꯆꯤꯡꯂꯦꯝꯕ ꯃꯆꯟꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯑꯒ ꯐꯝꯂꯛꯏ, ꯑꯗꯨꯒ ꯃꯀꯣꯛꯇ ꯇꯞꯅ ꯅꯥꯟꯊꯕꯤꯔꯛꯏ꯫ ꯂꯟꯊꯣꯏꯁꯨ ꯀꯞꯂꯤ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ, "ꯗꯗꯥꯁꯨ ꯊꯕꯛ ꯃꯐꯝꯗ ꯆꯠꯈ꯭ꯔꯅꯤ꯫ ꯏꯃꯥ ꯂꯩꯇ꯭ꯔꯗꯤ ꯑꯩꯗꯤ ꯏꯍꯥꯡ ꯍꯥꯒꯅꯤꯌꯦ ꯗꯗꯥ꯫ ꯏꯃꯥ ꯂꯩꯇ꯭ꯔꯗꯤ ꯑꯩꯗꯤ ꯀꯝꯗꯧꯅ ꯂꯩꯅꯤ?" "ꯏꯃꯥꯅ ꯆꯠꯈ꯭ꯔꯤꯗꯣ ꯑꯅꯥꯕ ꯂꯥꯌꯦꯡꯕꯅꯤ, ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯆꯠꯈꯤꯕꯗꯤ ꯅꯠꯇꯦꯌꯦ꯫ ꯀꯩꯒꯤꯅꯣ ꯑꯗꯨ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯁꯣꯟꯊꯔꯤꯗꯤ? ꯑꯩꯒꯤ ꯏꯆꯟꯅ ꯑꯁꯣꯟꯕꯤ ꯑꯣꯏꯕ ꯍꯧꯅꯗꯦꯀꯣ, ꯀꯞꯀꯅꯨ, ꯃꯔꯝ ꯃꯣꯛꯄꯅꯤ"꯫ ꯁꯅꯥꯍꯟꯕꯤꯗꯤ ꯊꯣꯡꯖꯤꯟꯄꯥꯟꯗꯒꯤ ꯇꯧꯖ ꯁꯥꯏꯁꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯁꯥꯎꯅ ꯌꯦꯡꯂꯝꯗꯨꯅ ꯊꯣꯛꯈꯤ꯫ ꯆꯤꯡꯂꯦꯝꯕꯁꯨ ꯉꯥꯏꯍꯥꯛ ꯃꯆꯟꯕꯨ ꯊꯦꯝꯖꯤꯜꯂꯝꯂꯒ ꯊꯕꯛ ꯃꯐꯝꯗꯒꯤ ꯐꯣꯟ ꯂꯥꯛꯄꯗꯒꯤ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯊꯣꯛꯈꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯊꯕꯛ ꯂꯣꯏꯁꯤꯜꯂꯝꯂꯒ ꯃꯥꯒꯤ ꯀꯥꯗ ꯅꯨꯡꯉꯥꯏꯇꯅ ꯐꯝꯗꯨꯅ ꯂꯩꯔꯤꯉꯩ ꯃꯣꯕꯥꯏꯜꯗ ꯅꯣꯇꯤꯐꯤꯀꯦꯁꯟ ꯂꯥꯛꯄꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯀꯅꯥꯅꯣ ꯍꯥꯏꯅ ꯌꯦꯡꯅꯅꯕ ꯍꯣꯠꯅꯔꯤ꯫ ꯑꯟꯅꯣꯟ ꯅꯝꯕꯔ ꯑꯃꯗꯒꯤ ꯑꯣꯏꯔꯝꯕꯗꯨꯗ ꯀꯔꯤ ꯍꯥꯏꯔꯛꯏꯅꯣ ꯍꯥꯏꯗꯨꯅ ꯆꯪꯗꯨꯅ ꯄꯥꯅꯅꯕ ꯍꯣꯠꯅꯩ꯫ "ꯑꯩ ꯏꯃꯥ ꯇꯝꯐꯥꯕꯨ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯒꯗꯕ ꯗꯥꯛꯇꯔ ꯂꯣꯏꯖꯤꯡꯅꯤ꯫ ꯅꯝꯕꯔꯁꯦ ꯍꯤꯌꯥꯏꯁꯅꯥꯗꯒꯤ ꯂꯧꯕꯅꯤ꯫ ꯂꯥꯟꯅ ꯂꯧꯒꯅꯨꯀꯣ, ꯅꯪꯅ ꯉꯁꯥꯏ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯆꯠꯈꯤꯕꯗꯨꯗ ꯑꯩ ꯅꯨꯡꯉꯥꯏꯍꯧꯗꯕꯒꯤ ꯊꯥꯔꯛꯄꯅꯤ꯫ ꯅꯪꯅ ꯀꯩꯅꯣꯝꯃ ꯈꯪꯅꯤꯡꯕ ꯂꯩꯔꯁꯨꯅꯦ ꯀꯣꯏꯗꯅ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯍꯪꯉꯛꯄ ꯌꯥꯅꯤ"꯫ ꯂꯟꯊꯣꯏ ꯔꯤꯄ꯭ꯂꯥꯏ ꯑꯃ ꯄꯤꯈꯤꯅꯕ ꯀꯟꯅ ꯍꯪꯉꯤ꯫ "ꯗꯗꯥ ꯗꯥꯛꯇꯔꯅ ꯃꯦꯁꯦꯖ ꯊꯥꯔꯛꯄꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ꯫ ꯏꯃꯥꯒꯤ ꯃꯔꯝꯗ ꯈꯪꯅꯤꯡꯕ ꯑꯃ ꯂꯩꯔꯁꯨꯅꯦ ꯑꯩ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯔꯛꯀꯦꯀꯣ"꯫ "ꯐꯔꯦ, ꯌꯥꯝ ꯍꯦꯟꯖꯤꯟꯅꯁꯨ ꯈꯜꯂꯨꯅꯨꯗ, ꯃꯃꯥꯁꯦ ꯐꯔꯒ ꯂꯥꯛꯇꯣꯏꯅꯤ꯫ ꯑꯗꯣ ꯆꯥꯛꯀꯗꯤ ꯆꯥꯔꯕ꯭ꯔꯣ"꯫ "ꯍꯣꯏ, ꯑꯗꯨꯝꯅ ꯈꯜꯂꯒꯦ꯫ ꯉꯁꯤꯅ ꯑꯍꯥꯟꯕꯅꯤ ꯏꯃꯥꯒ ꯑꯩꯒ ꯂꯥꯞꯅꯕꯁꯦ, ꯑꯗꯨꯅ ꯑꯩ ꯄꯨꯛꯅꯤꯡ ꯈꯔ ꯅꯨꯡꯁꯤꯊꯣꯛꯈ꯭ꯔꯦ꯫ ꯆꯥꯛꯄꯨꯗꯤ ꯆꯥꯔꯦꯗ,
ꯑꯗꯣ ꯗꯗꯥ ꯗꯥꯛꯇꯔꯗꯤ ꯆꯥꯔꯕꯣ? ꯂꯣꯏꯖꯤꯛ ꯃꯦꯁꯦꯖ ꯑꯗꯨ ꯌꯦꯡꯂꯒ ꯂꯣꯛꯇꯨꯅ ꯃꯊꯟꯇ ꯍꯥꯏꯖꯩ, ꯗꯗꯥ ꯗꯥꯛꯇꯔ ꯑꯩ ꯐꯅꯕꯨ ꯄꯛꯆꯔꯤꯌꯦ꯫ ꯃꯦꯁꯦꯖ ꯑꯃ ꯔꯤꯄ꯭ꯂꯥꯏ ꯇꯧꯈꯤ, ꯆꯥꯔꯦ, ꯑꯩꯁꯨ ꯉꯁꯤꯗꯤ ꯍꯣꯁꯄꯤꯇꯥꯜꯗ ꯑꯣꯏꯅ ꯂꯩꯔꯦ꯫ ꯅꯨꯡꯇꯤꯒꯤꯗꯤ ꯂꯩꯇꯕ꯭ꯔꯣ ꯗꯗꯥ ꯗꯥꯛꯇꯔ? ꯑꯩꯈꯣꯏ ꯗꯥꯛꯇꯔ ꯃꯔꯤ ꯄꯨꯟꯕꯅꯤꯅꯅꯦ, ꯅꯨꯃꯤꯠ ꯅꯤꯅꯤ ꯅꯠꯇ꯭ꯔꯒ ꯍꯨꯝꯅꯤ ꯂꯩꯅꯕ꯫ ꯑꯣ, ꯅꯪꯅꯅꯦ ꯏꯃꯥ ꯎꯅꯅꯤꯡꯉꯗꯤ ꯐꯠ ꯑꯗꯨꯝ ꯂꯥꯛꯑꯣ, ꯁꯦꯇꯔꯗꯦ ꯁꯟꯗꯦꯗꯤ ꯚꯤꯖꯤꯇꯤꯡ ꯗꯦꯖꯅꯤ꯫ ꯉꯁꯥꯏꯁꯨ ꯍꯥꯏꯈ꯭ꯔꯤꯗꯨꯅꯤ, ꯌꯨꯝꯒꯤ ꯃꯤ ꯈꯔꯒ ꯇꯣꯏꯅ ꯎꯖꯔꯒꯗꯤ ꯑꯃꯨꯛꯀꯁꯨ ꯍꯦꯟꯅ ꯐꯒꯠꯂꯛꯏꯗꯅ꯫ ꯍꯣꯏ, ꯑꯩ ꯇꯣꯏꯅ ꯂꯥꯛꯅꯅꯕ ꯍꯣꯠꯅꯒꯦ꯫ ꯑꯗꯣ ꯗꯗꯥ ꯗꯥꯛꯇꯔ, ꯉꯁꯥꯏ ꯎꯠꯄ ꯅꯨꯄꯤꯗꯣ ꯂꯥꯛꯂꯗꯤ ꯏꯃꯥꯒ ꯎꯅꯍꯟꯒꯅꯨꯀꯣ, ꯃꯗꯨꯒꯤꯗꯃꯛꯇꯗꯤ ꯀꯩꯁꯨ ꯋꯥꯔꯨꯅꯨꯗ꯫ ꯐꯔꯦ, ꯇꯨꯝꯃꯗꯕ꯭ꯔꯥ ꯂꯥꯏꯔꯤꯛ ꯄꯥꯈꯤꯗꯕ꯭ꯔꯥ? ꯑꯦꯛꯖꯥꯝ ꯀꯨꯏꯗ꯭ꯔꯦ, ꯂꯥꯏꯔꯤꯛ ꯉꯥꯏꯍꯥꯛ ꯄꯥꯈꯤꯅꯤ꯫ ꯄꯥꯖꯔꯣ ꯄꯥꯖꯔꯣ꯫ ꯂꯟꯊꯣꯏ ꯃꯦꯁꯦꯖꯇꯨ ꯔꯤꯄ꯭ꯂꯥꯏ ꯄꯤꯔꯨꯗ꯭ꯔꯦ, ꯑꯗꯨꯃꯛ ꯉꯁꯤꯈꯛ ꯃꯦꯁꯦꯖ ꯊꯥꯅꯕ ꯑꯣꯏꯔꯕꯁꯨ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯂꯣꯏꯅꯔꯛꯄ ꯑꯃꯒꯨꯝ ꯋꯥꯔꯤ ꯁꯥꯟꯅꯈ꯭ꯔꯦ꯫ ꯐꯣꯟꯗꯨ ꯇꯦꯕꯜꯗ ꯊꯝꯈ꯭ꯔꯒ ꯂꯥꯏꯔꯤꯛ ꯑꯗꯨ ꯄꯥꯅꯅꯕ ꯍꯣꯠꯅꯔꯛꯏ꯫ ꯌꯥꯡꯒꯣꯏꯁꯅꯥ ꯐꯤ ꯑꯁꯨꯕꯁꯤꯡ ꯑꯗꯨ ꯊꯨꯞꯆꯤꯟꯕꯒ ꯇꯥꯁꯤꯟ ꯈꯣꯝꯖꯤꯟꯕ ꯑꯃꯗꯤ ꯏꯁꯇ꯭ꯔꯤ ꯇꯛꯄ ꯄꯨꯝꯅꯃꯛ ꯂꯣꯏꯔꯛꯄꯗ ꯄꯨꯡꯗꯨ ꯐꯅꯌꯥꯝꯅ ꯊꯦꯡꯖꯤꯟꯈ꯭ꯔꯦ꯫ ꯀꯥꯡꯒꯟ ꯊꯥꯖꯤꯟꯗꯨꯅ ꯇꯨꯝꯂꯒꯦ ꯇꯧꯔꯤꯉꯩ ꯀꯩꯐꯥ ꯏꯁꯤꯡ ꯌꯥꯎꯕ ꯒ꯭ꯂꯥꯁꯀꯤ ꯖꯛ ꯑꯗꯨ ꯄꯥꯏꯗꯨꯅ ꯊꯣꯛꯂꯛꯏ ꯃꯥꯒꯤ ꯇꯨꯝꯐꯝ ꯀꯥ ꯑꯗꯨꯗꯒꯤ, ꯑꯗꯨꯒ ꯊꯣꯛꯈ꯭ꯔꯒ ꯆꯥꯛꯈꯨꯝꯗ ꯏꯁꯤꯡ ꯂꯧꯔꯨꯔꯗꯨꯅ ꯆꯪꯉꯛꯏ꯫ ꯑꯗꯨꯐꯥꯎꯕ ꯌꯥꯡꯒꯣꯏꯁꯅꯥ ꯐꯃꯨꯡꯗ ꯐꯝꯗꯨꯅ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩꯔꯤ꯫ ꯀꯩꯐꯥꯁꯨ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯄ꯭ꯔꯞ ꯑꯃꯨꯛ ꯆꯪꯈꯤ꯫ ꯀꯔꯝꯕ ꯃꯇꯝꯗꯕꯨ ꯇꯨꯝꯊꯈ꯭ꯔꯤꯕꯅꯣ? ꯑꯍꯤꯡꯗ ꯈꯣꯟꯖꯦꯜ ꯍꯧꯅ ꯂꯥꯎꯔꯛꯄ ꯑꯗꯨꯗ ꯀꯩꯐꯥ ꯃꯃꯤꯠ ꯃꯃꯥꯏ ꯈꯪꯁꯤꯡꯁꯤꯡꯂꯛꯇꯨꯅ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯏ꯫ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯁꯥ ꯊꯦꯡꯗꯨꯅ ꯍꯧꯗꯣꯛꯀꯗꯕꯁꯨ ꯇꯟꯕꯅ ꯑꯃꯨꯛꯁꯨ ꯇꯨꯃꯤꯟꯅ ꯂꯩ꯫ ꯎꯄꯥꯏ ꯂꯩꯇ ꯇꯞꯅ ꯅꯣꯝꯗꯨꯅ ꯍꯧꯂꯛꯏ꯫ ꯌꯥꯡꯒꯣꯏꯁꯅꯥꯁꯨ ꯐꯨꯛ ꯍꯧꯒꯠꯂꯛꯇꯨꯅ ꯐꯃꯨꯡꯗ ꯐꯝꯗꯨꯅ ꯂꯩ꯫ ꯀꯩꯐꯥ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯃ ꯄꯨꯔꯛꯇꯨꯅ ꯄꯤꯔꯛꯏ꯫ ꯌꯥꯡꯒꯣꯏꯁꯅꯥꯁꯨ ꯇꯞꯅ ꯂꯧꯗꯨꯅ ꯊꯛꯏ, ꯑꯗꯨꯒ ꯇꯦꯕꯜ ꯑꯗꯨꯗ ꯊꯝꯈ꯭ꯔꯒ ꯀꯔꯤꯁꯨ ꯍꯥꯏꯗ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩ꯫ ꯀꯩꯐꯥꯁꯨ ꯑꯃꯨꯛ ꯆꯠꯈꯤꯒꯦ ꯇꯧꯕꯒ ꯌꯥꯡꯒꯣꯏꯁꯅꯥ ꯅꯨꯄꯥ ꯑꯗꯨꯒꯤ ꯐꯨꯔꯤꯠꯇꯨꯗ ꯄꯥꯏꯗꯨꯅ ꯈꯥꯝꯂꯛꯏ꯫ ꯀꯩꯐꯥꯁꯨ ꯑꯣꯟꯊꯣꯔꯛꯇꯨꯅ, ꯀꯩꯗꯧꯔꯒꯦ ꯃꯦꯗꯥꯝ? ꯉꯁꯤꯗꯤ ꯑꯩꯒꯤ ꯅꯥꯛꯁꯤꯗ ꯇꯨꯝꯃꯣ, ꯑꯩ ꯌꯥꯝ ꯀꯤꯔꯦ꯫ ꯄ꯭ꯂꯤꯖ, ꯑꯩ ꯅꯉꯣꯟꯗ ꯀꯩꯝꯇ ꯇꯧꯔꯣꯏꯌꯦ꯫ ꯀꯩꯐꯥ ꯅꯨꯄꯤꯗꯨꯗ ꯉꯥꯏꯍꯥꯛ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ, ꯑꯗꯨꯒ ꯇꯞꯅ ꯐꯃꯨꯡ ꯑꯗꯨꯗ ꯀꯥꯔꯛꯇꯨꯅ ꯍꯤꯞꯄꯛꯏ꯫ ꯌꯥꯝ ꯂꯥꯞꯅ ꯇꯨꯡ ꯑꯣꯟꯁꯤꯟꯅꯗꯨꯅ ꯍꯤꯞꯂꯤ꯫ ꯇꯨꯝꯃꯕ꯭ꯔꯥ ꯍꯥꯏꯕꯁꯨ ꯑꯅꯤꯃꯛ ꯑꯃꯠꯇ ꯇꯨꯝꯃꯅꯕꯗꯤ ꯅꯠꯇꯦ, ꯃꯥꯒꯤ ꯑꯣꯏꯕ ꯋꯥꯈꯜꯗ ꯇꯥꯎꯅꯔꯤ꯫ ꯀꯩꯐꯥ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯉꯩ, ꯀꯨꯏꯗꯦ ꯐꯠ ꯑꯃꯨꯛ ꯑꯣꯟꯊꯣꯛꯈꯤ꯫ ꯌꯥꯡꯒꯣꯏꯁꯅꯥꯁꯨ ꯃꯇꯨꯡ ꯑꯣꯟꯊꯣꯔꯛꯇꯨꯅ ꯑꯃꯨꯛ ꯌꯦꯡꯉꯩ꯫ ꯍꯦꯔꯥ, ꯃꯤ ꯑꯇꯣꯞꯄ ꯅꯠꯇꯦ, ꯑꯩꯒꯤ ꯅꯨꯄꯥꯅꯤ, ꯀꯩꯗꯧꯕ ꯏꯀꯥꯏꯅꯤꯡꯉꯥꯏ ꯑꯣꯏꯒꯦ? ꯈꯔ ꯀꯨꯏꯅꯕꯨ ꯌꯦꯡꯈꯤꯒꯦꯗ꯫ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯜꯂꯤ꯫ ꯀꯩꯐꯥꯅ ꯑꯃꯨꯛ ꯑꯁꯨꯝꯅ, ꯇꯨꯝꯈ꯭ꯔꯖꯥꯠꯂꯣ ꯑꯁꯤꯕꯣ? ꯑꯁꯤ ꯈꯜꯂꯗꯨꯅ ꯇꯞꯅ ꯍꯧꯒꯠꯀꯦ ꯇꯧꯕꯗꯨ ꯌꯥꯡꯒꯣꯏꯁꯅꯥꯅ, ꯀꯩꯅꯣ, ꯑꯩ ꯇꯨꯝꯗ꯭ꯔꯤꯌꯦ, ꯀꯥꯏꯗꯅꯣ, ꯃꯤꯅ ꯑꯩꯒꯤ ꯍꯥꯏꯔꯒ꯫ ꯀꯣꯛ ꯇꯨꯝꯃꯣ ꯌꯥꯗ꯭ꯔꯣ? ꯇꯨꯝꯊꯧ ꯌꯥꯗꯕꯩꯅꯦ꯫ ꯅꯃꯤꯠꯇꯣ ꯄꯥꯡꯉꯒ ꯁꯨꯝ ꯂꯩꯔꯗꯤ ꯀꯥꯏꯗꯩ ꯇꯨꯝꯗꯣꯏꯕ? ꯃꯤꯠ ꯎꯏꯁꯤꯟꯕꯁꯦ ꯀꯤ ꯇꯧꯕꯅꯤ꯫ ꯄꯦꯜꯂꯤꯍꯦ ꯑꯑꯣꯏꯕ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯍꯤꯞꯊꯔꯛꯏ ꯀꯩꯐꯥꯗꯨ ꯐꯃꯨꯡ ꯑꯗꯨꯗ꯫ ꯋꯥꯔꯤ ꯅꯨꯡꯉꯥꯏꯕ ꯑꯝꯇ ꯂꯤꯌꯨꯅ꯫ ꯑꯩ ꯋꯥꯔꯤ ꯂꯤꯕ ꯍꯩꯇꯦ꯫ ꯄꯠ ꯀꯛꯂꯒ ꯑꯗꯨꯃꯛ ꯈꯨꯝꯂꯛꯏ ꯀꯩꯐꯥꯅ꯫ ꯑꯗꯨꯗꯤ ꯏꯁꯩ ꯁꯛꯎ꯫ ꯍꯣ, ꯑꯗꯨꯅ ꯍꯦꯟꯅ ꯍꯩꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯗꯤ ꯀꯩꯗꯧꯕ ꯍꯩ? ꯀꯩꯐꯥ ꯃꯃꯤꯠ ꯄꯩꯅ ꯌꯦꯡꯂꯛꯏ꯫ ꯌꯥꯡꯒꯣꯏꯁꯅꯥ ꯃꯥꯅ ꯍꯥꯏꯔꯤ ꯋꯥꯗꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯕ꯭ꯔꯥ ꯀꯔꯤꯅꯣ ꯃꯃꯥꯏꯗꯨ ꯑꯣꯟꯊꯣꯛꯂꯒ ꯍꯤꯞꯈꯤ꯫ ꯀꯩꯅꯣ ꯑꯩ ꯍꯧꯖꯤꯛ ꯍꯥꯏꯔꯤꯗꯨꯕꯣ? ꯏꯀꯥꯏ ꯈꯪꯗꯦ ꯑꯃꯨꯛ ꯍꯥꯏꯔꯝꯕꯅꯤ꯫ ꯑꯩꯒꯤ ꯆꯤꯟꯁꯤꯁꯨꯕ ꯕ꯭ꯔꯦꯛ ꯌꯥꯝ ꯇꯠꯄ ꯑꯃ ꯇꯧꯔꯤꯌꯦ꯫ ꯀꯔꯤꯅꯣꯕ ꯑꯩꯕꯨ? ꯇꯨꯝꯖꯍꯧꯔꯒꯦ꯫ ꯑꯁ, ꯇꯨꯝꯃꯨ ꯍꯥꯏꯁꯤꯁꯨ ꯁꯨꯛꯌꯥ ꯌꯥꯔꯔꯣꯏꯗꯕꯅꯤ꯫ ꯇꯨꯝꯊꯕꯗꯤ ꯌꯥꯗ꯭ꯔꯕꯅꯤꯅ ꯌꯦꯠꯇ ꯑꯃꯨꯛ ꯑꯣꯏꯗ ꯑꯃꯨꯛ ꯆꯦꯞ ꯇꯧꯗꯨꯅ ꯈꯥꯡꯂꯤ꯫ ꯅꯨꯄꯥ ꯑꯃꯁꯨ ꯈꯪꯗꯕꯗꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯊꯣꯏꯅ ꯍꯥꯏꯖꯤꯜꯂꯨꯗ꯭ꯔꯦ꯫ ꯇꯨꯃꯤꯟꯅ ꯃꯇꯥꯏ ꯅꯞꯇꯨꯅ ꯇꯨꯝꯂꯤ꯫ ꯌꯥꯡꯒꯣꯏꯁꯅꯥ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯐꯃꯨꯡꯗ ꯐꯝꯃꯤ꯫ ꯃꯣꯟ ꯃꯌꯥꯗꯒꯤ ꯐꯣꯟ ꯑꯗꯨ ꯂꯧꯗꯨꯅ ꯌꯦꯡꯉꯤ꯫ ꯄꯨꯡ 1:30 ꯇꯥꯒꯗꯕꯒꯤ ꯇꯧꯗꯨꯅ ꯂꯩꯔꯝꯂꯤ, ꯑꯗꯨꯒ ꯀꯩꯐꯥꯗ ꯑꯃꯨꯛ ꯌꯦꯡꯗꯨꯅ ꯍꯥꯏꯖꯩ, ꯀꯌꯥꯗ ꯅꯨꯡꯉꯥꯏꯅ ꯇꯨꯝꯃꯤꯅꯣ ꯌꯦꯡꯉꯣꯕ, ꯑꯩꯅ ꯁꯨꯛꯌꯥ ꯌꯥꯗ꯭ꯔꯦ꯫ ꯑꯩ ꯁꯔꯨꯛꯁꯨ ꯂꯣꯏꯅ ꯇꯨꯝꯃꯣꯀꯣ ꯅꯪ꯫ ꯈꯔ ꯈꯖꯤꯛ ꯑꯃꯨꯛ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯨꯄꯥꯗꯨꯒꯤ ꯃꯁꯛꯇꯨ ꯃꯨꯟꯅ ꯌꯦꯡꯂꯤ꯫ ꯎꯏꯁꯤꯟꯈ꯭ꯔꯕ ꯃꯃꯤꯠ, ꯂꯥꯏꯕꯛꯇꯒꯤꯅ ꯈꯗꯥꯡ ꯐꯥꯎꯕ ꯃꯨꯟꯅ ꯌꯦꯡꯂꯨꯔꯒ ꯌꯦꯡꯈꯠꯂꯛꯄꯗ ꯅꯨꯄꯥꯗꯨ ꯃꯃꯤꯠ ꯄꯥꯡꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯍꯦꯛ ꯈꯪꯅ ꯈꯪꯍꯟ ꯍꯟꯗꯣꯛꯏ꯫ ꯇꯨꯝꯗ꯭ꯔꯤꯕꯣ? ꯇꯨꯝꯃꯣ ꯌꯥꯗ꯭ꯔꯕꯣ? ꯑꯩ ꯌꯦꯡꯉꯒ ꯂꯩꯌꯨ ꯍꯥꯏꯕ ꯅꯠꯇꯦ, ꯃꯦꯗꯥꯝꯁꯨ ꯇꯨꯝꯃꯣ꯫ ꯑꯍꯤꯡꯁꯤꯗ ꯅꯪꯒꯤ ꯃꯦꯗꯥꯝꯗꯣ ꯀꯧꯗ꯭ꯔꯗꯤ ꯌꯥꯗ꯭ꯔꯕ ꯍꯥꯏꯕꯅꯤꯗ꯫ ꯑꯣ ꯐꯔꯦ, ꯇꯨꯝꯃꯣꯗꯣ꯫ ꯉꯁꯥꯏꯗꯒꯤ ꯇꯨꯝꯃꯣ ꯌꯥꯗ꯭ꯔꯦ ꯍꯥꯏꯁꯦ ꯀꯅꯥꯗꯅꯣꯕ? ꯀꯩꯐꯥ ꯋꯥꯉꯥꯡꯗ ꯅꯨꯄꯤꯗꯨꯒꯤ ꯃꯈꯨꯗꯥꯡꯗꯨ ꯄꯥꯏꯗꯨꯅ ꯆꯤꯡꯁꯤꯟꯗꯨꯅ ꯍꯤꯞꯍꯜꯂꯒ ꯃꯊꯥꯗ ꯆꯦꯠꯅ ꯀꯣꯟꯁꯤꯟꯈꯤ꯫ ꯌꯥꯡꯒꯣꯏꯁꯅꯥ ꯃꯉꯛꯇꯨ ꯊꯥꯡꯒꯠꯇꯨꯅ ꯌꯦꯡꯂꯛꯏ꯫ ꯀꯩꯐꯥ ꯈꯣꯟꯖꯦꯜ ꯈꯤꯇꯪ ꯀꯜꯂꯞꯅ, ꯇꯨꯝꯃꯣ꯫
ꯍꯟꯗꯛꯃꯨꯛꯇꯤ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯔꯨꯗ꯭ꯔꯦ ꯃꯣꯃꯣꯟ ꯅꯣꯛꯄ ꯃꯥꯏꯊꯣꯡ ꯑꯃꯒ ꯂꯣꯏꯅꯅ ꯃꯃꯤꯠꯇꯨ ꯇꯞꯅ ꯎꯏꯁꯤꯟꯈꯤ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯀꯩꯐꯥ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯄꯗ ꯎꯔꯦꯗꯣ ꯑꯉꯥꯡꯅ ꯇꯦꯗꯤ ꯕꯤꯌꯔ ꯀꯣꯟꯕꯒꯨꯝ ꯀꯣꯟꯗꯨꯅ ꯇꯨꯝꯂꯝꯂꯤꯕꯗꯣ ꯃꯨꯟꯅ ꯃꯃꯥꯡꯉꯩꯒ ꯃꯥꯟꯅꯗꯕ ꯃꯤꯠꯌꯦꯡ ꯑꯃ ꯃꯥꯒꯤ ꯅꯨꯄꯤꯗ ꯌꯦꯡꯉꯤ ꯃꯥꯅ ꯃꯥꯒꯤ ꯅꯨꯄꯤꯅꯤ ꯑꯁꯨꯝꯅ ꯄꯦꯟꯅ ꯌꯦꯡꯕꯗꯤ ꯃꯥꯒꯤ ꯍꯛꯅꯤ ꯑꯗꯨꯕꯨ ꯃꯁꯥꯒꯤ ꯑꯌꯥꯕ ꯌꯥꯎꯗ ꯅꯨꯡꯁꯤꯕꯗꯤ ꯅꯝꯗꯅ ꯂꯧꯒꯦ ꯅꯤꯡꯂꯨꯔꯦ ꯃꯥꯡꯈ꯭ꯔꯕ ꯊꯥꯖꯕ ꯇꯠꯈ꯭ꯔꯕ ꯂꯪꯂꯥ ꯑꯃꯨꯛ ꯁꯝꯖꯤꯟꯅꯅꯕ ꯍꯣꯠꯅꯕꯗꯤ ꯑꯔꯥꯏꯕ ꯅꯠꯇꯦ ꯇꯞꯅ ꯃꯈꯨꯠ ꯈꯨꯗꯥꯡ ꯑꯗꯨ ꯁꯠꯂꯒ ꯃꯣꯟ ꯃꯈꯥꯗ ꯈꯪꯍꯜꯂꯝꯂꯒ ꯐꯃꯨꯡꯗꯒꯤ ꯀꯨꯝꯂꯛꯂꯤ ꯑꯍꯤꯡ ꯅꯣꯡꯁꯣꯏꯕ ꯑꯃ ꯌꯥꯏꯍꯤꯞꯅꯕ ꯈꯨꯗꯥꯡꯗꯨꯁꯨ ꯁꯤꯊꯔꯕꯅꯤ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯍꯥꯏꯈꯤꯗ꯭ꯔꯦ ꯅꯨꯡꯉꯥꯏꯅ ꯇꯨꯝꯈꯨꯟ ꯇꯥꯜꯂꯤꯕ ꯃꯥꯒꯤ ꯊꯋꯥꯏꯗꯨꯗ ꯃꯨꯟꯅ ꯉꯥꯏꯍꯥꯛ ꯌꯦꯡꯉꯤ ꯑꯗꯨꯒ ꯕꯥꯊꯔꯨꯝꯗ ꯆꯪꯈꯤ ꯅꯨꯄꯥꯗꯨ ꯍꯦꯛ ꯆꯪꯈꯤꯕꯒ ꯌꯥꯡꯒꯣꯏꯁꯅꯥ ꯃꯃꯤꯠꯇꯨ ꯇꯞꯅ ꯄꯥꯡꯊꯣꯛꯂꯛꯂꯤ ꯀꯨꯏꯔꯦ ꯃꯥ ꯍꯧꯒꯠꯄ ꯀꯩꯐꯥꯗꯒꯤ ꯍꯥꯟꯅ ꯃꯤꯀꯞ ꯊꯣꯛꯂꯕꯅꯤ ꯑꯁꯤꯒꯨꯝꯕ ꯇꯥꯡꯅ ꯐꯪꯕ ꯇꯥꯟꯖꯥꯁꯤ ꯊꯨꯅ ꯇꯔꯥꯏ ꯇꯔꯥꯏ ꯂꯣꯏꯍꯟꯅꯤꯡꯗꯕꯅ ꯇꯨꯝꯕ ꯁꯥꯗꯨꯅ ꯂꯩꯊꯣꯛꯄꯅꯤ ꯕꯥꯊꯔꯨꯝꯗ ꯊꯣꯡ ꯍꯥꯡꯕꯒꯤ ꯃꯈꯣꯜ ꯑꯗꯨꯗ ꯄꯥꯡꯉꯝꯕ ꯃꯃꯤꯠ ꯎꯏꯁꯟꯗꯨꯅ ꯂꯩ ꯀꯩꯐꯥ ꯇꯥꯋꯦꯜ ꯑꯃ ꯃꯀꯣꯛꯇ ꯇꯩꯊꯣꯛ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯒꯤ ꯐꯩꯖꯨꯞ ꯑꯗꯨ ꯁꯦꯝꯕꯤꯔꯝꯗꯨꯅ ꯊꯣꯛꯈꯤ ꯌꯥꯡꯒꯣꯏꯁꯅꯥ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯃꯃꯤꯠꯇꯨ ꯄꯥꯡꯊꯣꯔꯛꯇꯨꯅ ꯐꯃꯨꯡꯗ ꯐꯝꯂꯤ ꯅꯨꯡꯁꯤꯗꯕꯒꯁꯨ ꯁꯥꯔꯤ ꯑꯗꯨꯕꯨꯗꯤ ꯑꯩꯅꯁꯨ ꯌꯥꯝ ꯂꯥꯜꯂꯤꯗ ꯊꯦꯡꯅꯈ꯭ꯔꯤꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯇꯣ ꯑꯃꯨꯛ ꯍꯟꯅ ꯊꯦꯡꯅꯗꯕ ꯏꯪ ꯆꯤꯛꯄ ꯄꯨꯟꯁꯤ ꯑꯃ ꯑꯣꯏꯖꯔꯒꯦꯀꯣ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯐꯃꯨꯡꯗꯒꯤ ꯀꯨꯝꯂꯛꯇꯨꯅ ꯕꯥꯊꯔꯨꯝꯗ ꯆꯪꯈꯤ ꯑꯌꯨꯛꯀꯤ ꯄꯨꯡ 11:45 ꯇꯥꯕ ꯃꯇꯝꯗ ꯗꯦꯜꯂꯤꯗꯒꯤ ꯏꯝꯐꯥꯜ ꯐꯥꯎꯕ ꯄꯥꯏꯔꯛꯄ ꯐ꯭ꯂꯥꯏꯠ ꯑꯗꯨ ꯑꯁꯣꯏ ꯑꯉꯥꯝ ꯑꯃꯠꯇ ꯌꯥꯎꯗꯅ ꯂꯦꯟꯗꯤꯡ ꯇꯧꯔꯛꯂꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯂꯒꯦꯖꯇꯨꯃ ꯆꯤꯡꯗꯨꯅ ꯊꯣꯛꯂꯛꯂꯤ ꯅꯨꯄꯤ ꯑꯃ ꯌꯦꯡꯕꯗꯗꯤ ꯃꯤꯠ ꯀꯨꯞꯀꯅꯤ ꯍꯥꯏꯕ ꯀꯥꯎꯕ ꯃꯁꯛ ꯃꯇꯧ ꯆꯪꯈꯣꯟꯕ ꯅꯨꯄꯤ ꯑꯃꯅꯤ ꯃꯄꯥꯟ ꯊꯣꯡꯒꯤ ꯁꯛꯇꯝ ꯑꯁꯤꯒ ꯑꯁꯨꯛ ꯆꯥꯟꯅꯗꯕ ꯂꯤꯆꯠ ꯆꯠꯄꯤꯅꯤ ꯍꯥꯏꯕꯗꯤ ꯀꯅꯥꯅꯁꯨ ꯈꯪꯕ ꯅꯠꯇꯦ ꯇꯦꯛꯁꯤ ꯑꯃ ꯐꯥꯗꯨꯅ ꯂꯥꯛꯂꯤ ꯊꯨꯡꯒꯗꯕ ꯃꯐꯝ ꯑꯗꯨ ꯇꯝꯅ ꯒꯦꯠ ꯑꯗꯨꯗ ꯂꯩꯔꯝꯕ ꯁꯟꯇ꯭ꯔꯤꯁꯤꯡ ꯑꯗꯨꯗ ꯏꯔꯥꯏ ꯂꯥꯏꯅ ꯑꯗꯨꯃꯛ ꯆꯪꯍꯜꯂꯤ ꯍꯥꯟꯅ ꯏꯇꯠ ꯇꯠꯇꯅ ꯎꯅꯔꯕꯒꯨꯝ ꯁꯦꯠꯂꯤꯕ ꯐꯤꯖꯦꯠ ꯇꯧꯔꯤꯕ ꯐꯦꯁꯟ ꯉꯥꯡꯂꯤꯕ ꯁꯝ ꯈꯨꯠꯁꯦꯝꯒꯤ ꯂꯩꯇꯦꯡ ꯑꯃꯨꯕ ꯅꯣꯡꯍꯧ ꯄꯨꯕ ꯂꯩꯆꯤꯜꯒꯨꯝ ꯊꯥꯅ ꯌꯦꯛꯂꯤꯕ ꯃꯤꯠ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯂꯤꯞꯁꯇꯤꯛ ꯌꯨꯝꯒꯤ ꯊꯕꯛ ꯁꯨꯗꯦ ꯇꯥꯛꯂꯤꯕ ꯈꯨꯠꯀꯤ ꯑꯐꯕ ꯈꯨꯖꯤꯟ ꯄꯨꯝꯅꯃꯛ ꯑꯁꯤ ꯑꯣꯏꯅꯅꯕ ꯍꯣꯠꯅꯕꯗ ꯊꯥꯗꯔꯤꯕ ꯁꯦꯟ ꯀꯌꯥꯝ ꯀꯔꯥꯏꯗꯒꯤ ꯀꯅꯥꯗꯒꯤ ꯂꯩꯔꯝꯒꯅꯤ ꯃꯥꯒꯤꯁꯨ ꯂꯤꯈꯨꯟ ꯑꯃꯗꯤ ꯑꯩꯈꯣꯏ ꯃꯂꯥꯁꯅꯥ ꯂꯥꯛꯄꯁꯤꯗꯤ ꯀꯔꯤꯅ ꯁꯦꯕꯥ ꯇꯧꯒꯅꯤ ꯑꯩꯗꯤ ꯁꯤꯗ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯂꯥꯛꯄꯁꯨ ꯅꯠꯇꯅ ꯅꯆꯥꯅꯨꯄꯥ ꯂꯩꯇ꯭ꯔꯣ ꯀꯧꯊꯣꯔꯛꯑꯣ ꯉꯥꯏꯈꯣꯅꯦꯍꯦ ꯉꯥꯏꯍꯥꯛ ꯐꯝꯈꯣ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯇꯧꯈꯤꯁꯦ ꯀꯨꯏꯔꯦꯅꯦꯍꯦ ꯑꯁꯥꯎꯕ ꯑꯗꯨ ꯃꯤꯅꯣꯛ ꯑꯃꯗ ꯐꯠ ꯑꯣꯟꯊꯣꯛꯈꯤ ꯃꯂꯥꯁꯅꯥ ꯑꯗꯨꯒ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯌꯥꯝꯅ ꯅꯛꯅ ꯐꯝꯂꯛꯏ ꯑꯩꯗꯤ ꯑꯩꯕꯨ ꯀꯥꯎꯈ꯭ꯔꯕꯒꯨꯝ ꯅꯤꯡꯂꯨꯔꯦꯗꯅ ꯅꯨꯄꯥ ꯑꯗꯨ ꯅꯣꯛꯂꯒ ꯀꯔꯤꯒꯤꯗꯤ ꯀꯥꯎꯔꯨꯅꯤ ꯁ꯭ꯇꯦꯌꯔꯗꯒꯤ ꯃꯤ ꯀꯨꯝꯃꯛꯄ ꯃꯈꯣꯜ ꯇꯥꯕ ꯑꯗꯨꯗ ꯑꯅꯤꯃꯛ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯉꯛꯏ ꯅꯣꯡꯗ꯭ꯔꯦꯟꯗꯨ ꯐꯣꯟꯗ ꯀꯅꯥ ꯀꯅꯥꯅꯣ ꯋꯥꯔꯤ ꯁꯥꯗꯨꯅ ꯊꯣꯛꯂꯛꯏ ꯃꯄꯥꯒ ꯂꯣꯏꯅꯅ ꯐꯝꯗꯨꯅ ꯂꯩꯔꯝꯂꯤꯕ ꯅꯨꯄꯤ ꯑꯗꯨ ꯎꯏ ꯑꯗꯨꯕꯨ ꯎꯗꯕ ꯁꯥꯔꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯑꯗꯨꯃꯛ ꯊꯣꯛꯈꯤ ꯃꯂꯥꯁꯅꯥ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯃꯇꯨꯡ ꯏꯟꯅꯔꯛꯏ ꯅꯣꯡꯗ꯭ꯔꯦꯟ ꯁꯥꯟꯅꯔꯝꯕ ꯋꯥꯔꯤ ꯑꯗꯨ ꯂꯣꯏꯁꯤꯜꯂꯒ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯏ ꯀꯩꯒꯤꯅꯣ ꯑꯩꯒꯤ ꯇꯨꯡ ꯑꯃꯨꯛ ꯏꯟꯅꯔꯛꯏꯗꯤ ꯑꯩꯅ ꯂꯥꯛꯏꯁꯦ ꯅꯪ ꯎꯅꯕꯅꯤ ꯅꯪꯁꯦ ꯑꯩꯒꯤ GF ꯂꯣ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏ ꯐꯥꯗꯔꯒꯤ ꯃꯤꯁꯇ꯭ꯔꯦꯁ ꯂꯣ ꯒ꯭ꯌꯥꯟ ꯑꯃꯗꯤ ꯇꯥꯗ꯭ꯔꯦꯍꯦ ꯃꯂꯥꯁꯅꯥ ꯅꯣꯛꯂꯒ ꯅꯪꯒꯤ ꯈꯛ ꯑꯣꯏꯅꯤꯡꯉꯗꯤ ꯂꯨꯍꯣꯡꯉꯁꯦ ꯑꯗꯨꯁꯨ ꯌꯥꯅꯤꯡꯉꯣꯏꯅꯦ ꯑꯩꯅ ꯇꯧꯒꯗꯕ ꯊꯕꯛ ꯌꯥꯝ ꯋꯥꯠꯂꯤ ꯑꯗꯣ ꯅꯅꯥꯛꯇ ꯂꯩꯔꯒ ꯃꯇꯦꯡ ꯄꯥꯡꯍꯟꯕꯗꯤ ꯌꯥꯏꯗꯅ ꯅꯣꯡꯗ꯭ꯔꯦꯟ ꯋꯥ ꯉꯥꯡꯂꯛꯇ꯭ꯔꯦ ꯃꯂꯥꯁꯅꯥꯁꯨ ꯇꯨꯃꯤꯟꯅ ꯂꯩ ꯑꯉꯥꯡꯗꯣ ꯀꯌꯥꯝ ꯆꯥꯎꯔꯦ ꯅꯪꯒ ꯂꯣꯏꯅꯅ ꯊꯣꯛꯂꯛꯄ ꯅꯠꯇ꯭ꯔꯥ ꯆꯍꯤ 5 ꯀꯝꯄ꯭ꯂꯤꯠ ꯑꯣꯏꯔꯛꯇꯣꯔꯦ ꯊꯣꯛꯂꯛꯇꯦ ꯑꯥꯗ ꯅꯦꯅꯦ ꯑꯃꯒ ꯊꯝꯂꯝꯃꯤ ꯅꯣꯡꯗ꯭ꯔꯦꯟ ꯋꯥ ꯉꯥꯡꯂꯛꯇ꯭ꯔꯦ ꯑꯁꯨꯝꯅ ꯀꯅꯥꯁꯨ ꯈꯪꯍꯟꯗ ꯋꯥ ꯑꯗꯨ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤ ꯅꯣꯡꯁꯥꯕ ꯑꯣꯐꯤꯁꯇꯒꯤ ꯍꯜꯂꯛꯄꯗ ꯃꯃꯥ ꯏꯕꯦꯝꯃ ꯄ꯭ꯔꯃꯣꯗꯥ ꯃꯇꯩꯃ ꯃꯍꯦꯁ꯭ꯋꯔꯤ ꯑꯃꯗꯤ ꯅꯨꯄꯤ ꯑꯅꯤ ꯃꯈꯣꯏ ꯈꯔ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤꯒꯦ ꯇꯧꯕꯅꯤ ꯃꯃꯥꯅ ꯊꯣꯏꯕ ꯁꯤꯗ ꯑꯃꯨꯛꯇ ꯆꯪꯉꯛꯈꯣ ꯅꯣꯡꯁꯥꯕꯅ ꯃꯃꯥ ꯀꯩ ꯍꯥꯏꯒꯦ ꯀꯔꯤꯅꯣ ꯅꯪꯕꯣ ꯅꯣꯏ ꯃꯥꯁꯤ ꯍꯣꯏ ꯂꯥꯛꯏꯁꯦ ꯀꯧ ꯈꯣꯠꯇꯅ ꯇꯧꯗ꯭ꯔꯤꯗꯨꯕꯣ ꯔꯟꯖꯅꯥꯅ ꯑꯃꯨꯛ ꯌꯥꯔꯦꯗ ꯏꯕꯨꯡꯉꯣ ꯍꯜꯂꯛꯄꯒꯤꯅꯦ ꯋꯥꯗꯅ ꯇꯧꯔꯤ ꯑꯣꯏꯔꯤꯅꯤ ꯄ꯭ꯔꯃꯣꯗꯥꯅ ꯑꯃꯨꯛ ꯃꯤ ꯌꯨꯝꯗ ꯂꯥꯛꯑꯒꯕꯨ ꯋꯥꯔꯦꯗꯅ ꯀꯧ ꯉꯥꯡ ꯇꯧꯗꯕ ꯌꯥꯕ꯭ꯔꯣ ꯊꯣꯏꯕ ꯏꯕꯦꯝꯃ ꯁ꯭ꯌꯥꯝꯄꯤꯀꯥꯁꯦ ꯅꯔꯁ ꯇꯝꯕꯗꯣ ꯂꯣꯏꯔꯦ ꯍꯥꯏꯔꯤꯅꯦꯍꯦ ꯑꯣ ꯌꯥꯝ ꯐꯔꯦꯅꯦ ꯑꯗꯨꯗꯤ ꯏꯃꯥ ꯑꯩ ꯑꯃꯨꯛ ꯀꯨꯝꯂꯛꯀꯦꯀꯣ ꯉꯥꯏꯍꯥꯛꯇꯪ ꯐꯝꯕꯤꯔꯝꯃꯣ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯅꯨꯄꯤꯗꯨꯗ ꯍꯟꯅ ꯌꯦꯡꯉꯝꯗꯅ ꯊꯣꯛꯈꯤ ꯁ꯭ꯌꯥꯝꯄꯤꯀꯥꯁꯨ ꯃꯍꯧꯁꯥꯅ ꯇꯣꯔꯠ ꯈꯣꯟꯗꯥꯅꯕ ꯑꯣꯏꯕꯅ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯑꯗꯨꯃꯛ ꯏꯟꯅꯔꯛꯏ ꯅꯣꯡꯁꯥꯕ ꯇꯥꯋꯦꯜ ꯑꯗꯨ ꯄꯥꯏꯔꯒ ꯕꯥꯊꯔꯨꯝꯗ ꯆꯪꯒꯦ ꯇꯧꯕꯒ ꯆꯪꯂꯛꯂꯤꯕ ꯅꯨꯄꯤ ꯑꯗꯨ ꯎꯕꯗ ꯁꯛꯐꯝ ꯑꯗꯨ ꯈꯪꯑꯣꯟ ꯑꯣꯜꯂꯤ ꯁ꯭ꯌꯥꯝꯄꯤꯀꯥꯅ ꯑꯩꯒꯤ ꯁ꯭ꯇꯗꯤꯁꯨ ꯂꯣꯏꯔꯕꯅꯤꯅ ꯑꯍꯟꯁꯤꯡꯅ ꯍꯥꯏꯔꯤꯁꯦ ꯀꯃꯥꯏꯅ ꯇꯧꯁꯦ ꯍꯥꯏꯕꯅꯣ ꯑꯩ ꯊꯣꯛꯂꯛꯑꯦ ꯍꯥꯏꯔꯒ ꯀꯩꯝ ꯍꯔꯥꯎꯗ꯭ꯔꯣ
ꯍꯔꯥꯎꯕꯒꯤ ꯃꯃꯤꯒꯗꯤ ꯑꯝꯇ ꯇꯥꯕ ꯎꯗꯦꯗ ꯏꯕꯥꯅꯤ ꯇꯣꯛꯅꯔꯦ ꯍꯥꯏꯁꯦ ꯀꯌꯥꯔꯛ ꯍꯟꯅ ꯍꯥꯏꯈꯣ ꯍꯥꯏꯕꯅꯣ ꯀꯔꯤ ꯀꯔꯝꯕ ꯋꯥꯈꯜꯅꯣ ꯅꯪꯅ ꯑꯃꯨꯛꯁꯤꯗ ꯍꯜꯂꯛꯏꯁꯤꯅ ꯅꯪꯒꯤ ꯅꯅꯥꯛꯇ ꯍꯜꯂꯛꯇꯅ ꯑꯩ ꯀꯥꯏꯗ ꯆꯠꯇꯣꯏꯅꯣ ꯅꯪꯅ ꯑꯩ ꯍꯧꯖꯤꯛꯁꯨ ꯅꯨꯡꯁꯤꯔꯦ ꯍꯥꯏꯕꯅꯦ ꯑꯩꯁꯨ ꯈꯪꯉꯤ ꯁꯠ ꯑꯞ ꯌꯥꯝ ꯊꯨꯅ ꯑꯩꯒꯤ ꯀꯥꯁꯤꯗꯒꯤ ꯊꯣꯛꯈ꯭ꯔꯣ ꯅꯠꯇ꯭ꯔꯗꯤ ꯅꯪ ꯉꯁꯤ ꯅꯥꯇꯩ ꯀꯌꯥ ꯆꯥꯔꯔꯣꯏ ꯁ꯭ꯌꯥꯝꯄꯤꯀꯥ ꯎꯁꯤꯠꯇꯅ ꯎꯠꯂꯒ ꯉꯁꯤꯕꯨꯗꯤ ꯆꯠꯂꯒꯦ ꯑꯗꯨꯕꯨ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯆꯠꯍꯟꯕ ꯉꯝꯕ꯭ꯔꯥ ꯍꯥꯏꯕꯗꯨꯗꯤ ꯌꯦꯡꯅꯕ ꯇꯥꯔꯦꯗꯅ ꯃꯥꯏ ꯗꯤꯌꯔ ꯐ꯭ꯌꯨꯆꯔ ꯍꯁꯕꯦꯟ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯊꯣꯛꯈꯤ ꯅꯣꯡꯁꯥꯕ ꯁꯥꯎꯅ ꯃꯌꯥ ꯀ꯭ꯔꯛ ꯀ꯭ꯔꯛ ꯆꯤꯛꯁꯤꯟꯗꯨꯅ ꯂꯩꯍꯧꯏ ꯁ꯭ꯌꯥꯝꯄꯤꯀꯥ ꯊꯣꯡ ꯃꯄꯥꯟꯗ ꯎꯁꯤꯠꯇꯕꯒꯤ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯇꯨꯅ ꯑꯍꯟꯁꯤꯡꯅ ꯐꯝꯍꯧꯕ ꯃꯐꯝ ꯑꯗꯨ ꯇꯝꯅ ꯂꯥꯛꯏ ꯑꯗꯨꯒ ꯃꯃꯥꯗ ꯍꯥꯏꯔꯛꯏ ꯏꯃꯥ ꯆꯠꯂꯁꯤꯔꯥ ꯔꯟꯖꯅꯥ ꯄ꯭ꯔꯃꯣꯗꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕ ꯑꯗꯨ ꯂꯦꯞꯄꯒ ꯆꯠꯂꯁꯤ ꯄ꯭ꯔꯃꯣꯗꯥꯅ ꯑꯃꯨꯛ ꯋꯥꯔꯤ ꯈꯔꯕꯨ ꯁꯥꯟꯅꯔꯛꯄ꯭ꯔꯣ ꯁꯥꯟꯅꯔꯛꯏ ꯍꯩ ꯑꯉꯥꯎꯕꯁꯦ ꯑꯩꯗꯤ ꯅꯪꯉꯣꯟꯗ ꯁꯤꯟꯅꯔꯕꯅꯤꯀꯣ ꯁꯦꯟꯅꯖꯔꯣ ꯁꯤꯗꯩꯗꯤ ꯉꯥꯎꯕꯒ ꯌꯥꯔꯔꯣꯏꯗ ꯃꯃꯥ ꯑꯁꯨꯝꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯤ ꯂꯝꯕꯤꯗ ꯔꯟꯖꯅꯥꯅ ꯅꯨꯄꯥ ꯃꯆꯥꯗꯣ ꯃꯑꯣꯡ ꯃꯇꯧ ꯀꯔꯤꯅꯣꯃ ꯏꯇꯧ ꯇꯧꯏꯀꯣ ꯃꯅꯨꯡ ꯑꯃꯅꯦ ꯏꯀꯟ ꯀꯟꯕꯗꯧꯅ ꯀꯌꯥ ꯅꯨꯡꯉꯥꯏꯒꯗꯕ ꯃꯥꯟꯗꯦꯗ ꯂꯣꯏꯅꯕꯗ ꯀꯌꯥꯝ ꯀꯨꯏꯅ ꯃꯅꯨꯡ ꯀꯟꯕ ꯉꯝꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯗꯧꯔꯤꯕꯅꯤ ꯃꯥꯗꯤꯅꯦ ꯑꯩ ꯈꯛꯀꯤ ꯑꯩꯒꯤ ꯑꯣꯏꯒꯦ ꯌꯥꯗ꯭ꯔꯒꯅꯅꯦ ꯄꯨꯟꯅ ꯁꯤꯃꯤꯟꯅꯗꯧꯔꯤꯅꯤ ꯍꯩ ꯁꯤꯕ ꯅꯥꯕꯗꯣ ꯄꯟꯒꯅꯨꯅꯦꯍꯦ ꯀꯔꯤꯒꯤ ꯁꯤꯗꯣꯏꯅꯣ ꯅꯨꯄꯥ ꯑꯃꯈꯛꯀꯤꯕꯣ ꯃꯌꯨꯝ ꯌꯧꯕꯒ ꯁ꯭ꯌꯥꯝꯄꯤꯀꯥ ꯊꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤ ꯔꯖꯅꯥꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯆꯪꯈ꯭ꯔꯕ ꯃꯆꯥꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯅꯥꯀꯟ ꯑꯃꯔꯣꯝꯗꯅ ꯅꯣꯡꯁꯥꯕ ꯒꯥꯔꯤ ꯁꯣꯗꯨ ꯄꯥꯏꯗꯨꯅ ꯊꯨꯅ ꯔꯣꯛꯂꯛꯂꯤ ꯀꯣꯐꯤ ꯄꯨꯗꯨꯅ ꯂꯥꯛꯂꯤꯕ ꯃꯃꯥꯅ ꯍꯥꯏꯔꯛꯏ ꯍꯜꯂꯛꯄꯗ ꯉꯥꯏꯔꯤ ꯑꯃꯨꯛ ꯀꯔꯥꯏꯗꯅꯣ ꯍꯣ ꯅꯃꯧ ꯅꯨꯄꯤꯗꯧꯕ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯊꯣꯛꯈꯤ ꯄ꯭ꯔꯃꯣꯗꯥꯅ ꯍꯩ ꯉꯥꯏꯈꯣꯅꯦꯍꯦ ꯅꯪꯕꯨ ꯀꯔꯤꯅꯣꯅꯦꯍꯦ ꯅꯣꯡꯁꯥꯕ ꯇꯥꯁꯤꯟꯅꯔꯨꯗ꯭ꯔꯦ ꯊꯨꯅ ꯃꯥꯒꯤ ꯕꯥꯏꯛ ꯑꯗꯨ ꯊꯧꯗꯨꯅ ꯂꯥꯛꯂꯤ ꯀꯨꯏꯔꯦ ꯅꯨꯡꯁꯤ ꯄꯥꯎꯊꯥꯡ ꯊꯥꯈꯤꯕꯗꯤ ꯄꯥꯎꯍꯟ ꯑꯃ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯕꯅꯤ ꯑꯗꯨꯕꯨ ꯂꯥꯛꯄ ꯀꯧꯕꯗꯤ ꯃꯔꯩꯇꯦ ꯈꯪꯅ ꯈꯪꯅ ꯈꯪꯗ ꯁꯥ ꯎꯅ ꯎꯅ ꯎꯗ ꯁꯥꯗꯨꯅ ꯂꯩꯈ꯭ꯔꯕꯅꯤ ꯃꯤꯑꯣꯠꯄꯤ ꯑꯃꯒꯤ ꯁꯛꯂꯣꯟ ꯂꯧꯗꯨꯅ ꯅꯨꯄꯤ ꯑꯃꯗꯨꯅ ꯇꯧꯔꯝꯂꯤꯕ ꯃꯇꯧ ꯑꯗꯨꯒ ꯍꯦꯟꯅ ꯁꯥꯎꯅꯤꯡꯈꯤꯕꯅ ꯆꯨꯝꯗ꯭ꯔꯤꯡ ꯑꯗꯨꯃꯛ ꯂꯥꯛꯂꯤ ꯃꯤꯑꯣꯠꯄꯤ ꯃꯥꯒꯤ ꯊꯣꯡꯒꯥꯜꯗ ꯐꯠ ꯑꯗꯨꯃꯛ ꯆꯪꯕ ꯌꯥꯕꯅꯤ ꯑꯗꯨꯕꯨ ꯆꯪꯉꯨꯗ꯭ꯔꯦ ꯁꯣꯔꯣꯛ ꯋꯥꯡꯃꯗ ꯂꯩꯔꯤꯕ ꯂꯝꯄꯥꯛ ꯑꯗꯨꯒꯤ ꯃꯌꯥꯗ ꯒꯥꯔꯤ ꯑꯗꯨ ꯈꯥꯝꯗꯨꯅ ꯐꯣꯟ ꯑꯗꯨ ꯇꯧꯗꯨꯅ ꯀꯧꯊꯣꯛꯅꯅꯕ ꯍꯣꯠꯅꯩ ꯍꯤꯌꯥꯏꯁꯅ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯅꯣꯠꯕꯨꯛ ꯁꯤꯟꯒꯠꯂꯤꯉꯩ ꯐꯣꯟ ꯂꯥꯛꯁꯤꯜꯂꯛꯄꯗꯨꯗ ꯀꯅꯥꯅꯣ ꯍꯥꯏꯅ ꯌꯦꯡꯉꯤ ꯀꯩꯅꯣ ꯁꯤꯅ ꯐꯣꯟꯒ ꯑꯃꯨꯛ ꯇꯧꯁꯤꯜꯂꯛꯏꯁꯤꯅ ꯐꯣꯟ ꯑꯗꯨ ꯑꯣꯛꯈꯠꯂꯒ ꯀꯩꯅꯣ ꯊꯣꯛꯂꯣ ꯀꯩꯗꯧꯕ ꯊꯣꯛꯂꯛꯑꯒ ꯈꯪꯉꯣ ꯊꯣꯛꯂꯛꯑꯣꯕ ꯅꯣꯡꯁꯥꯕ ꯐꯔꯛ ꯌꯥꯝ ꯇꯥꯔꯛꯀꯅꯨ ꯅꯣꯠꯕꯨꯛ ꯁꯤꯟꯂꯣꯏꯗꯕꯒꯤ ꯃꯊꯥꯅ ꯃꯊꯥ ꯁꯥꯕꯅꯦ ꯉꯁꯤꯅꯦ ꯅꯪꯉꯣꯟꯗ ꯂꯣꯏ ꯇꯥꯏꯅꯔꯛꯀꯅꯤ ꯐꯥꯒꯤꯔꯣ ꯑꯩꯅ ꯍꯥꯏꯁꯦ ꯃꯤꯅꯤꯠ 10ꯒꯤ ꯃꯅꯨꯡꯗ ꯍꯦꯛ ꯊꯣꯛꯂꯛꯇ꯭ꯔꯕ ꯅꯌꯨꯝ ꯆꯪꯂꯛꯑꯒꯅꯦ ꯅꯕꯨꯡꯗ ꯂꯣꯏ ꯍꯥꯏꯗꯣꯛꯇꯣꯏꯅꯤ ꯀꯩ ꯍꯥꯏꯗꯣꯛꯇꯣꯏꯕ ꯅꯪꯒ ꯑꯩꯒ ꯀꯣꯏꯅꯔꯦꯅ ꯀꯔꯤ ꯏꯕꯥꯅꯤ ꯀꯔꯝ ꯀꯥꯟꯗ ꯀꯣꯏꯅꯩ ꯑꯩꯅ ꯌꯥꯕꯤꯗꯦ ꯑꯣꯏꯅ ꯍꯥꯏꯌꯨ ꯐꯥꯒꯤ ꯅꯠꯇꯦ ꯌꯥꯝ ꯊꯨꯅ ꯊꯣꯛꯂꯛꯎꯀꯣ ꯑꯩ ꯉꯥꯏꯔꯕꯅꯤ ꯑꯩꯅ ꯊꯣꯛꯂꯛꯑꯒ ꯅꯥꯇꯩ ꯆꯥꯗꯕ ꯃꯔꯝꯒ ꯑꯣꯏꯔꯝꯃꯗꯤꯅꯦ ꯀꯌꯥ ꯅꯨꯡꯉꯥꯏꯔꯣꯏꯗꯕꯅꯤꯅ ꯊꯣꯛꯂꯛꯑꯣꯍꯦ ꯅꯪ ꯑꯃ ꯍꯤꯌꯥꯏꯁꯅꯥ ꯐꯣꯟꯗꯨ ꯊꯝꯂꯝꯂꯒ ꯊꯨꯅ ꯆꯪꯉꯛꯀꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯃꯃꯥ ꯃꯅꯝꯃꯗ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗ ꯐꯣꯟ ꯐꯥꯎꯕ ꯄꯥꯏꯔꯛꯇꯅ ꯊꯣꯛꯂꯛꯏ ꯁꯣꯔꯣꯛ ꯋꯥꯡꯃꯗ ꯂꯦꯞꯂꯤꯕ ꯅꯨꯄꯥꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯍꯥꯏꯔꯛꯏ ꯉꯁꯤꯅ ꯀꯩ ꯑꯃꯨꯛ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ ꯀꯥꯔꯣ ꯑꯁ꯭ꯋꯥꯏꯐꯥꯎ ꯆꯠꯂꯨꯁꯦ ꯁꯟꯙ꯭ꯌꯥ ꯋꯥꯏꯔꯝꯁꯤꯗ ꯀꯔꯤ ꯋꯥꯈꯜꯅꯣ ꯅꯪꯒꯤꯁꯤꯅ ꯀꯨꯏꯔꯣꯏ ꯑꯆꯥꯄꯣꯠ ꯑꯃ ꯆꯥꯔꯒ ꯑꯃꯨꯛ ꯍꯜꯂꯛꯇꯧꯅꯤ ꯍꯤꯌꯥꯏꯁꯅꯥ ꯒꯥꯔꯤꯗꯨ ꯇꯣꯡꯂꯛꯄꯒ ꯅꯣꯡꯁꯥꯕ ꯅꯣꯛꯑꯒ ꯒꯥꯔꯤꯗꯨ ꯊꯧꯗꯨꯅ ꯂꯥꯛꯂꯤ ꯌꯥꯡꯒꯣꯏꯁꯅꯥ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯂꯣꯏꯔꯒ ꯃꯆꯟꯒꯤ ꯀꯥꯗ ꯆꯪꯉꯛꯄꯗ ꯂꯩꯔꯝꯗꯕꯗꯨꯗ ꯀꯣꯏꯊꯤ ꯊꯤ ꯃꯥꯒꯤ ꯀꯥꯗ ꯂꯩꯕ ꯎꯗꯕꯗꯒꯤ ꯊꯨꯅ ꯊꯣꯛꯂꯛꯇꯨꯅ ꯆꯥꯛꯈꯨꯝꯗ ꯂꯥꯛꯇꯨꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯗꯗꯥ ꯆꯟꯗꯣ ꯃꯥꯒꯤ ꯀꯥꯗ ꯂꯩꯍꯧꯗꯤꯌꯦ ꯀꯩꯐꯥꯅ ꯑꯃꯨꯛ ꯀꯥꯗ ꯂꯩꯍꯧꯗꯦꯗꯤ ꯀꯩꯅꯣ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯀꯩꯐꯥ ꯃꯆꯟꯅꯨꯄꯤꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯌꯦꯡꯕꯗ ꯂꯩꯔꯝꯗꯕꯗꯨꯗ ꯀꯣꯏꯊꯤ ꯊꯤ ꯐꯣꯟꯁꯨ ꯇꯦꯕꯜꯗ ꯆꯥꯔꯖ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯇꯦꯕꯜꯗ ꯂꯩꯔꯤꯕ ꯂꯥꯏꯔꯤꯛ ꯑꯗꯨꯁꯨ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯃꯥꯡꯗ ꯊꯝꯅꯃꯒꯨꯝ ꯑꯗꯨꯃꯛ ꯂꯩꯔꯤ ꯀꯔꯥꯏ ꯆꯠꯅꯤ ꯍꯥꯏꯔꯝꯒꯦ ꯑꯩꯉꯣꯟꯗꯗꯤ ꯀꯩꯁꯨ ꯍꯥꯏꯔꯝꯗꯤꯌꯦ ꯀꯔꯤ ꯑꯦꯟꯁꯥꯡ ꯊꯣꯡꯗꯣꯏꯅꯣꯗ ꯍꯪꯗꯤ ꯍꯪꯉꯝꯕꯅꯤ ꯀꯩꯐꯥ ꯊꯨꯅ CCTV ꯀꯦꯃꯦꯔꯥ ꯐꯨꯇꯦꯖ ꯌꯦꯡꯅꯅꯕ ꯆꯪꯉꯛꯏ ꯔꯠꯅꯥꯗꯤ ꯄꯥꯈꯠꯇꯨꯅ ꯃꯊꯥ ꯁꯥꯗꯨꯅ ꯐꯝꯗꯨꯅ ꯂꯩꯈ꯭ꯔꯕꯅꯤ ꯌꯥꯡꯒꯣꯏꯁꯅꯥꯁꯨ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯍꯥꯏꯅ ꯊꯦꯝꯖꯤꯟꯗꯨꯅ ꯂꯩꯔꯤ ꯁꯣꯝꯗ ꯀꯩꯐꯥ ꯎꯔꯤꯕ ꯑꯗꯨ ꯊꯥꯖꯗ꯭ꯔꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯌꯦꯡꯗꯨꯅ ꯂꯩ ꯅꯨꯄꯥ ꯑꯃ ꯒꯦꯠꯇ ꯉꯥꯏꯍꯥꯛ ꯂꯦꯞꯄ ꯁꯣꯔꯣꯛ ꯂꯥꯟꯊꯣꯛꯇꯨꯅ ꯆꯠꯈꯤꯕ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯕꯥꯏꯛ ꯑꯃꯗ ꯇꯣꯡꯗꯨꯅ ꯆꯠꯈꯤꯕ ꯑꯗꯨ ꯀꯩꯐꯥꯗꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ